ꯑꯗꯨꯒ ꯐꯖꯅ ꯃꯁꯤ ꯈꯔ ꯑꯝꯇ ꯄꯨꯟꯁꯤꯟꯅꯕ ꯑꯩꯅ ꯇꯧꯕꯅꯦ ꯑꯗꯨ ꯄꯨꯟꯁꯤꯟꯕꯁꯦ ꯉꯝꯗꯦ ꯑꯗꯒꯤ ꯂꯃꯥꯡꯈꯣꯡꯗ ꯁꯤꯈꯤꯕ ꯄꯦꯂꯦꯒꯤ ꯒ꯭ꯔꯦꯠ ꯍꯥꯏꯗꯣ ꯍꯥꯃꯣ ꯒ꯭ꯔꯦꯠ ꯍꯥꯏꯁꯤ ꯃꯥ ꯁꯤꯕꯗꯨꯁꯨ ꯑꯩꯅ ꯁꯛꯏ ꯏꯁꯩꯁꯦ ꯑꯩ ꯆꯠꯂꯤ ꯑꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯃꯥꯡꯈꯣꯡ ꯕꯖꯥꯔ ꯃꯌꯥꯗꯨꯗ ꯂꯩꯔꯒ ꯑꯁꯣꯝꯗ ꯅꯥꯀꯟ ꯀꯩꯅꯣ ꯕꯤꯁꯦꯝꯄꯨꯔꯒꯤ ꯃꯃꯥꯡ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯈꯨꯟꯗꯨꯗ ꯌꯨꯝꯅꯥꯛ 5 ꯂꯩꯔꯝꯃꯤ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯗꯤ ꯍꯥꯃꯣꯝꯒꯤ ꯑꯃ ꯌꯥꯝꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯋꯥꯛ ꯇꯧꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯩꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯏꯕꯤꯗꯦꯟꯁꯇꯨꯗꯤ ꯑꯗꯨꯝ ꯐꯪꯉꯤ ꯍꯣꯏꯅꯦ ꯑꯥꯗꯁꯨ ꯑꯁꯤꯒꯤ ꯈꯔ ꯆꯌꯦꯠꯅꯕ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯣꯏ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯍꯥꯟꯕ ꯑꯩ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ 90 ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯃꯣꯏꯒꯤ ꯍꯨꯏꯗꯣꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯤꯁꯦ ꯈꯥꯟꯄꯜꯂꯤꯗ ꯂꯩꯕ ꯍꯨꯏꯗꯣꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯤꯁꯦ ꯃꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯃꯤꯇꯤ ꯑꯃ ꯂꯩꯔꯝꯃꯦ ꯃꯁꯤ ꯂꯥꯏꯔꯤꯛꯇꯨꯗ ꯃꯣꯏ ꯀꯃꯤꯇꯤꯗꯤ ꯃꯃꯤꯡꯗꯨ ꯂꯣꯏ ꯌꯥꯎꯏ ꯃꯣꯏꯅ ꯍꯨꯏꯗꯣꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯁꯤꯗ ꯍꯣꯡꯂꯛꯄ ꯑꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯁꯤꯗ ꯔꯤꯁꯔꯁ ꯋꯥꯛ ꯑꯃ ꯇꯧꯔꯝꯃꯦ ꯃꯥꯁꯤ ꯁꯨꯝ ꯊꯥꯏ ꯃꯦꯒꯖꯤꯟ ꯁꯥꯏꯖꯇ ꯃꯁꯤ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧ ꯃꯁꯤ ꯀꯃꯥꯏꯅ ꯇꯧ ꯄꯥꯎ ꯊꯦꯡꯆꯟꯗ꯭ꯔꯁꯨ ꯃꯥꯁꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧ ꯉꯝꯗꯕ ꯑꯗꯩꯁꯨ ꯀꯔꯤꯅꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯏꯁꯩ ꯃꯌꯦꯛꯀ ꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯃꯤꯛꯇꯒ ꯌꯥꯎꯕ ꯃꯥꯗꯤ ꯍꯥꯏꯔꯞ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯏꯖꯝ ꯀꯩꯅꯣꯁꯤ ꯆꯠꯂꯦ ꯑꯗ ꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯂꯩ ꯌꯥꯝꯅ ꯐꯖꯅ ꯌꯥꯎꯋꯤ ꯑꯣꯖꯥ ꯃꯣꯏꯁꯤ ꯑꯩ ꯄꯥꯔꯕꯅꯤ ꯑꯁ ꯑꯗꯨꯗꯤ ꯅꯪ ꯑꯝꯇ ꯄꯤꯗ ꯌꯥꯗꯦꯅ ꯑꯩꯁꯤ ꯑꯩ ꯅꯪ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯊꯤꯟꯖꯔꯛꯀꯦ ꯀꯣꯄꯤ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯔꯣꯅ ꯇꯧꯔ ꯃꯥꯅ ꯀꯣꯄꯤꯁꯤ ꯄꯤꯕꯅꯤ ꯑꯗꯨ ꯄꯣꯠꯇꯨ ꯌꯥꯝ ꯐꯖꯅ ꯑꯗ ꯌꯥꯝ ꯐꯖꯅ ꯍꯥꯃꯣꯝ ꯌꯥꯝ ꯐꯖꯅ ꯌꯥꯎꯈ꯭ꯔꯖꯥꯠ ꯑꯗꯣ ꯍꯥꯃꯣꯝꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯟꯅꯗꯅ ꯄꯣꯛꯂꯛꯏꯕ ꯅꯤꯡꯊꯧꯁꯤꯅ ꯂꯧꯕ ꯅꯨꯄꯤꯁꯤꯕꯨ ꯃꯃꯤꯡ ꯅꯤꯡꯊꯧꯁꯤꯅ ꯅꯨꯄꯤ 5 ꯂꯣꯜꯂꯦꯕ 5ꯁꯤꯗ 3 ꯁꯨꯕꯁꯤ ꯁꯤꯅ ꯄꯣꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯦ ꯑꯈꯪꯕꯒꯤ 33 ADꯒꯤ ꯁꯨꯝ ꯁꯝꯊꯔꯛꯄ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄꯁꯤꯡꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ ꯌꯥꯝ ꯃꯥꯏꯗꯨꯗ ꯂꯥꯏꯔꯤꯛꯇꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯩ